Image PAODAM yang tabiri bukai pun nama puri na naurem na taram na ukcari luina na kurumjari masih gimarui PAODA. Prime Minister Narendra Modi na chair lauduna National Digital Health Mission gi progress ki matangda meeting ama pangthokduna khanakre. Chief Minister N Biren ngasi Home Isolation Management mobile app launch tawkre. Kakching AC gi ahanba oina Joint Task Force COVID-19 ngasi MLA M Rameshwar na hangdokre. Loinana Social Worker Manjor Mangang na Chief Minister gi COVID-19 Relief Fund da mating pangkre. Mapungoi bo pau pidring gi mangoina na ningsingjaba COVID-19 gi ani suba web ase lamdam masida lepa leitana sandorok liba asidagi thengnana ba aikoi khudingmak na wakal taminaduna laichat asibo thengnaba tangai fate kanagumbana laichat asina nabagi symptom khajiktang phanglabadi khudakta test tawthokpiduna Mari Lainaba Authority da piba pautak inbiduna layeng chathabiyu loinana laicadasi paksanna sandorokpadagi thinghona ba lenghakna piriba chana kanglon yum da yariba makai chathoktoba tangai fadana chathoklabasu face mask uppa social distancing ngakpa miyam punbagi thabak tawbidaba khutcha hand sanitizer natragana saponna sengna hamdokpa loinana COVID-19 vaccine kapthokpa kaubigano Mapung oiba paumu pizari. Prime Minister Narendra Modi na chair lauduna National Digital Health Mission NDHM ge progress ki matangda high level meeting ama tauduna khanakre. 2020 ki August ki taraga manga da PM Modi na NDHM launch tauragani haina lauthokiribane. Mission asi Union Territory tarukta haukre. Health ID lag taramathoi rom puthokre digital health ki damakta open and interoperable IT network amasu launch tawragani hairi masi national digital health ecosystem gi saruk ama oigani hairi meeting adu da National Payment Corporation of India NPCI gi matang da su khanaki NDHM gi makhada operation expand tawna basu PM Modi na direction pikre Malam gi oina hojik phawbada corona virus na mioi crore taraga taruk lakh marifu ga mari lising nipal chani humudra ga taruk na hankre active case tana crore manga lakh maudra ga manga lising kunthra ga ni thoi chamari marifu ga nipal oiri nabadagi phagalakhi bana crore tara lakh yankhai humdoi lising humudra ga tare chahum marifu ga taruk ni laikhidabana Lakh kunthra ga mari lising maudra ga nipal chamari nifu ga ni thoini hojik phawbada virus asina khwaidagi cheitheng nanglaba leibak asi US na oire leibak asida hojik phawbada case crore taruk lakh kunthra ga mathoi lising marifu mathoi chani sumna taret thengna khre active case tana lakh yankhai taret lising ani chatret ka humfuni nabadagi phagalakhi bana crore ani lakh humudra ga taruk lising humfugani thoi chani humfugani pal amasung laikhidabana lakh taruk subna lising taruk chamaga humudra ga mapalni ani subada India na oiri lebaga sida hojik phawbada case crore ani lakh humudra humdoi lising humfuga mapal subna maudra ga humdoi thengna kre active case tana lakh kunmari lising taraga mapal chamapal supna mapal ni nabadagi phagalakibana crore ani lakh nifu taruk lising kunthra humdoi chamapal yankhai mathoi ni laikhidabana lakh ahum lising taraga manga chani kunthra ga manga ni ahum subadana Brazil na oire hojik phawbada lebaga sida case crore ama lakh humfuni thoi lising humudra ga mari chatruk maudra ga manga thengna kre active case tana lakh tara manga lising nifuga nipal supna maudraga nithoi da leiri nabadagi phagalakibana crore ama lakh nifu nithoi lising humudraga nithoi chamaga humudra mari amasung laikhidabana lakh mari lising yankhai ga mari chamari kunga mapalni India gi oina su Maharashtra state asina hojik phawbada case
ꯂꯥꯛ 53,000,980 ꯊꯦꯡꯅꯗꯨꯅ ꯑꯍꯥꯟꯕꯗ ꯂꯩꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯅ ꯑꯦꯛꯇꯤꯚ ꯀꯦꯁꯇꯅ ꯂꯥꯛ 3,18,738 ꯅꯥꯕꯗꯒꯤ ꯐꯒꯠꯂꯛꯈꯤꯕꯅ ꯂꯥꯛ 52,94,938 ꯑꯃꯁꯨꯡ ꯂꯩꯈꯤꯗꯕꯅ 38,394,291ꯅꯤ꯫ ꯑꯅꯤꯁꯨꯕꯗꯅ ꯀꯔꯅꯥꯇꯀꯥ ꯁ꯭ꯇꯦꯠꯅ ꯑꯣꯏꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯥꯛ 24,34,734 ꯊꯦꯡꯅꯈ꯭ꯔꯦ꯫ ꯑꯦꯛꯇꯤꯚ ꯀꯦꯁꯇꯅ ꯂꯥꯛ 4,09,995ꯅꯤ ꯑꯗꯨꯒ ꯅꯥꯕꯗꯒꯤ ꯐꯒꯠꯂꯛꯈꯤꯕꯅ ꯂꯥꯛ 10,62,910ꯅꯤ꯫ ꯂꯩꯈꯤꯗꯕꯅ 19,917,917ꯅꯤ꯫ ꯑꯍꯨꯝꯁꯨꯕꯗꯅ ꯀꯦꯔꯂꯥ ꯁ꯭ꯇꯦꯠꯅ ꯑꯣꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯥꯛ 14,14,994 ꯊꯦꯡꯅꯈ꯭ꯔꯦ꯫ ꯑꯦꯛꯇꯤꯚ ꯀꯦꯁꯇꯅ ꯂꯥꯛ 2,94,910 ꯅꯥꯕꯗꯒꯤ ꯐꯒꯠꯂꯛꯈꯤꯕꯅ ꯂꯥꯛ 18,68,533 ꯑꯃꯁꯨꯡ ꯂꯩꯈꯤꯗꯕꯅ 8,992ꯅꯤ꯫ ꯀꯣꯚꯤꯗ-19 ꯄꯦꯟꯗꯦꯃꯤꯛ ꯑꯁꯤꯗ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 6:30 ꯐꯥꯎꯕꯗ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯅꯧꯅ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯀꯦꯁ 70 ꯊꯦꯡꯅꯈ꯭ꯔꯦ꯫ ꯃꯤꯑꯣꯏ 3ꯅ ꯂꯩꯈꯤꯗꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯀꯣꯚꯤꯗ-19 ꯑꯦꯛꯇꯤꯚ ꯀꯦꯁ 192 ꯁꯨꯈ꯭ꯔꯦ꯫ ꯁꯤꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡꯅ 90 ꯁꯨꯈ꯭ꯔꯦ ꯑꯗꯨꯒ ꯀꯛꯆꯤꯡ ꯈꯛꯇꯒꯤ ꯑꯣꯏꯅ ꯑꯦꯛꯇꯤꯚ ꯀꯦꯁ ꯃꯁꯤꯡ 191ꯗ ꯂꯩꯔꯤ꯫ ꯄꯦꯟꯇꯥꯕꯥꯏꯠ ꯇꯦꯛꯅꯣꯂꯣꯖꯤꯁ LLPꯅ ꯁꯦꯝꯕ ꯃꯣꯕꯥꯏꯜ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯅꯤꯄꯨꯔ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯃꯦꯅꯦꯖꯃꯦꯟꯠ (MHIM) ꯉꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯂꯣꯟꯆ ꯇꯧꯈ꯭ꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯍꯧꯗꯣꯛꯈꯤꯕ MHIM ꯃꯣꯕꯥꯏꯜ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟꯗ ꯂꯩꯕ ꯀꯣꯚꯤꯗ ꯄꯦꯁꯦꯟꯠꯁꯤꯡꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯅꯕꯒꯤ ꯃꯤꯁꯟ ꯑꯃꯒ ꯂꯣꯏꯅꯅ ꯁꯦꯝꯒꯠꯈꯤꯕꯅꯤ꯫ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤꯗ ꯑꯅꯥꯕꯁꯤꯡ ꯑꯁꯤꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯚꯝ, ꯄꯜꯁ ꯔꯦꯠ, SpO2, ꯍꯛꯆꯥꯡꯒꯤ ꯑꯏꯪ ꯑꯁꯥ ꯑꯃꯗꯤ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔꯁꯤꯡ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯐꯤꯛꯁ ꯇꯧꯔꯝꯕ ꯃꯇꯝ ꯑꯃꯗꯤ ꯄꯦꯔꯥꯃꯤꯇꯔꯗ ꯌꯦꯡꯂꯒ ꯃꯇꯝ ꯃꯇꯝꯒꯤ ꯑꯞꯂꯣꯗ ꯇꯧꯕ ꯌꯥꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯞꯂꯣꯗ ꯇꯧꯔꯛꯂꯕ ꯗꯇꯥꯁꯤꯡ ꯑꯗꯨ ꯐꯤꯚꯝ ꯂꯨꯕ ꯅꯠꯇ꯭ꯔꯒꯅ ꯅꯣꯔꯃꯦꯜ ꯑꯣꯏꯕꯁꯤꯡ ꯍꯥꯏꯅ ꯈꯥꯏꯗꯣꯛꯀꯅꯤ꯫ ꯀꯅꯥꯒꯨꯝꯕꯒꯤ ꯐꯤꯚꯝꯒꯤ ꯗꯇꯥ ꯑꯗꯨ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯣꯏꯅ ꯐꯪꯂꯕꯗꯤ ꯁꯤꯁꯇꯦꯝ ꯑꯁꯤꯅ ꯃꯣꯅꯤꯇꯔꯤꯡ ꯇꯤꯝꯗ ꯑꯦꯂꯥꯔꯝ ꯄꯤꯗꯨꯅ ꯈꯨꯗꯛꯇ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯗꯨꯅ ꯑꯃꯗꯤ ꯄ꯭ꯔꯤꯀꯣꯁꯅꯔꯤ ꯃꯤꯖꯔꯁꯤꯡ ꯐꯪꯍꯟꯗꯨꯅ ꯑꯅꯥꯕꯒꯤ ꯍꯛꯆꯥꯡ ꯍꯦꯟꯅ ꯁꯣꯛꯆꯤꯟꯈꯤꯗꯅꯕ ꯈꯪꯍꯟꯒꯅꯤ꯫ ꯉꯁꯤꯒꯤ ꯃꯣꯕꯥꯏꯜ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯄ꯭ꯔꯤꯟꯁꯤꯄꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯦꯜꯊ ꯚꯤ. ꯕꯣꯝꯂꯨꯟꯃꯥꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ MHIM ꯃꯣꯕꯥꯏꯜ ꯑꯦꯞ ꯑꯁꯤ ꯑꯦꯟꯗ꯭ꯔꯣꯏꯗ ꯐꯣꯟ ꯁꯤꯖꯤꯟꯅꯕꯁꯤꯡꯅ ꯒꯨꯒꯜ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗꯒꯤ ꯉꯁꯤ ꯇꯥꯡ 18ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯌꯥꯒꯅꯤ ꯍꯥꯏꯔꯤ꯫ ꯀꯣꯚꯤꯗ-19 ꯃꯨꯠꯊꯠꯅꯕ ꯊꯦꯡꯅꯒꯗꯧꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯈꯨꯜ-ꯈꯨꯜꯒꯤ ꯋꯥꯔꯗ-ꯋꯥꯔꯗꯀꯤ ꯑꯣꯏꯅ ꯇꯥꯛꯁ ꯐꯣꯔꯁ ꯁꯦꯝꯗꯨꯅ ꯊꯦꯡꯅꯕ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ CMꯅ ꯇꯥꯛꯄꯤꯔꯛꯄ ꯄꯥꯎꯇꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯀꯛꯆꯤꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯑꯣꯏꯅꯁꯨ ꯇꯥꯛꯁ ꯐꯣꯔꯁꯁꯤꯡ ꯁꯦꯝꯗꯨꯅ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯅꯕ ꯉꯁꯤ ꯀꯛꯆꯤꯡ ꯋꯥꯔꯗ ꯅꯝꯕꯔ 11ꯗ ꯖꯣꯏꯟꯠ ꯇꯥꯛꯁ ꯐꯣꯔꯁ ꯀꯣꯚꯤꯗ-19 ꯑꯁꯤ ꯍꯧꯗꯣꯛꯄꯅꯤ꯫ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯀꯣꯚꯤꯗ-19 ꯑꯁꯤ ꯑꯩꯈꯣꯏ ꯈꯔꯅ ꯃꯥꯡꯖꯤꯟ ꯊꯥꯗꯨꯅ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯕꯨ ꯋꯥꯈꯜ ꯇꯥꯍꯟꯕ ꯅꯠꯇꯅ ꯂꯥꯏꯆꯠ ꯑꯁꯤ ꯊꯦꯡꯅꯕ ꯉꯝꯂꯣꯏ꯫ ꯖꯨꯚꯦꯅꯥꯏꯜ ꯑꯦꯁꯣꯁꯤꯌꯦꯁꯟ (JA) ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯀꯛꯆꯤꯡ SCꯒꯤ ꯃꯅꯨꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯉꯁꯤꯗꯒꯤ ꯍꯧꯗꯣꯛꯈꯤꯕ ꯖꯣꯏꯟꯠ ꯇꯥꯛꯁ ꯐꯣꯔꯁ ꯀꯣꯚꯤꯗ-19 ꯋꯥꯔꯗ ꯅꯝꯕꯔ 11ꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡ ꯑꯣꯏꯈꯤꯕ MLA ꯔꯥꯃꯦꯁ꯭ꯋꯔꯅ ꯃꯈꯥ तारादुना हाई कोविड-19 थेंगनानाबा मणिपुर लेंगांगना थबक कया अमसु लौखटली कक्चिंग हायर सेकेंडरी स्कूल कक्चिंगदा कक्चिंग डिस्ट्रिक्ट की ओइना हांगलिबा कोविड केयर सेंटर असिदा हौजिक लैरिबा ऑक्सीजन सिलिंडर 15 खक लैरिबा असि अथुबा मतमदा ऑक्सीजन सिलिंडर 30 दा हेंगतनाबा अमसुंग ऑक्सीजन कंसंट्रेटर 9 खक लैरिबा असि 20 दा हेंगतलगनी हाइनसु CM ना थाजब पिरकले अखोई खुदिमकना चेक्सिनना लेंगांगना पीरिबा SOP सिंग ngaktuna लाइचदसी मालेमदगी मुथतनबा होनबदा अचौबा थौदांग लौमिनरसी फोंदोखी सही तरह निपांगी मथकी मी खुदिमक हिदा काथोकनबा होनरेबा फेज अनि थोगा काथोकनबा होनरेबा अमदी मफम मफमदा अनौ अनौबा कोविड की हॉस्पिटल हांगदोगा मसी तौरेबासी हाइरिबा लानफम मसी मतिक चाना अखोई थेंगनबा ngamnaba तौरपनी अदुना अखोई पुनमक्सु ज्ञान तामिनसी अदुगा सरकारना पुथोलैबा SOP ngang चमिनरगा हाइरिबा अमथीरबा लैना सिबु लमदम सिदगी लैबाक असिदगी यामना थुना मांगिनबा मसी मुटखिनबा अखोई पुनमक पुन्ना होनिमिनसी हाइबा
ngasi ward number 11 da joint task force covid-19 hawdokpagi thorom aduda JA Kakching gi president KA Sais Ibobi amasung BJP Kakching mandal gi president SI Samjai anina thorom mapusing oina saruk yakhi Khangabuk Assembly Constituency ki social worker amasu oiriba Khundrakpam Manjor Mangang State Executive Member BJP Manipur Pradesh na ngasi Chief Minister Nongchombam Biren Singh gi kuthangda Chief Minister's COVID-19 Relief Fund da sel gi mating pangkhre ngasi Chief Minister Secretariat Mateng asi khosinabagi thoramda CM gi Health Advisor so oiriba MLA Dr Sapam Ranjan BJP Thawal District ki President Kumarjit Yumnam BJP Khangabuk Mandal Vice President Dr Roman Kumar Khundrakpam su saryakhi CM Relief Fund da mateng piba sigamari leinana Manjor Mangangna phongdorokpada tamthiraba COVID-19 second wave asibu lanthengnaba gidamakta Manipur government amadi Chief Minister Sri N Biren Singh na hingnungthil khaktana wana hona jariba si aikhoi punamakna pugning thawatpaga loinana lengakna aikhoi punamakna angamba mateng sing pangminasi amata oiba wakhalonda punna hona minaduna mioibagi samasbu tamthiraba laicharasidagi kanmin hausi haidunasu Manjor Mangangna phongdorakli Anjuman Nasrul Islam Ulama-i Association Sorana Kakchingda hangliba COVID Care Center singda ngamjaba chana thaknaba ising yerum Haimahi Tarbuz hand wash amadi mask na chingba potlam mateng pikre thoromasigi luchingba Anjuman Nasrul Islam gi President ML Zulfikar Alam Sheikh na phongdorokibada hauji COVID-19 gi ani suba web lakpadagi yamna wanariba kayabu araiba singna mateng pangnaraga hingminnagadabani amadi punamakpu sembiriba mapuda asigumlaba laina laichat asidagi kanbinaba amadi malem leimai asidagi mangan bikhinaba hanna Haijari Haiki Thoramaduda Anjumangi Vice President Narul Haki Secretary Singh Abdul Majid Abdul Kudus Kamil Saha Faruqi Amadi Akbar Sasu Saruyaki Moreda Laiba Jehovah Jire Children Home da Assam Rifles More Battalion na COVID-19 gi laichada sidagi check-in na lainaba home aduda lairiba angang singda awareness kaya pibaga loinana hand sanitizer face mask singsu yenthokre Assam Rifles More Battalion gi maikaidagi makata na home aduda cheng hawai thau chini sangom yauna atei acha athaki potlam kaya su mateng pangbagi thabaksu chathaki Assam Rifles More Battalion na chana thaknaba potlam kaya mateng panglakpa amadi home asida toilet block yauna hiram kayada matamgi oina mateng pangduna lakpada home adugi maikaidagi Assam Rifles More Battalion bu thagatpa phongdorakli Manipur Pradesh Congress Committee bu Lok Sabha gi MP Dr RK Ranjan na public statement amada Congress Party ase COVID ki lanthengda uba phangdre haina phongdorokhiba adu laibak thibani haina MPCC na phongdorokli ngasi video conferencing gi khuthangda pangthokpa press briefing amada MPCC gi spokesperson and Bhupendra na makhata na phongdorokhibada Congress Party ase constructive oiba suggestion kaya tauba party ni ngasi gi lengak ase BJP khaktagi nate BJP gi lengak ase COVID laichat thengnabada mismanagement oire takli Congress ki matamda TB hospital oina sakiba adu BJP lengakna COVID hospital oina sangare hairiba si karamba dedicated oiba COVID ki hospital no haina hanglakli Congress Party na COVID ki matangda lengakta wahangkya thamlakli COVID na nabasing free treatment pigadabani PMGAY amadi CMHT chapmanana phanghanba yabra amadi COVID-19 first wave ta masigi makhada beneficiary kaya layengba phanghan khrabage COVID-19 siba mi laukhanaba ambulance kaya thambage haiba wahang kaya hanglakli adu oiragadi karaidagi pashana kramai tuduna layengadoino haiba maramdi CM ge haksel tengbang hairo natraka prime minister gi PMGAY hairo pradhan mantri aikoi gi jana aryoga yojana hairo si mayam sida piriba paisa haibri CMHT da piriba lakh ani sahi amada family amagi aduga PMGAY da piriba sahi amada family amadagi lakh manga masina kamai tuduna layeng bangamgadoino lai prajasi ngasi Pandit Jawaharlal Nehru lekhidabagi 58 lak suba ningsing thoram
Manipur gi Congress Bhavan da COVID Laichut ki SOP ngakna pangthokre thoromatu da MPCC gi President Sri Govindas Konthokjamna luching duna amadi CLP leader Sri O Ibobi CWC member Sri Gekhangam amadi MPCC office bearer Singh yauna laikhidrabagi mafam dai kai khumnaba utpa amadi laikhidrabagi murti da laikatpana mapungoi ba thoram oike Lamlai Maikaibu Manipur gi ahanba drugs yonba amadi sizinaba leitaba lamdam ama ohenabagi pandamda changselakpa khongthangi achouba maipakpa ama oina nongmaiban kulna koliba nongmaijing chingchangda makhal amatagi mayai kaba panbising thakidre political activist sapam kanglaipal miteina achangba senpham pumba puthoklaga nongmaiban kulgi khunjasingda matam gi oiba marumarang sing thahanduna Chahi khudingda Manipur lengakna popi yanthatkiba nongmaijing chinggi sarukta nongmaiban khulna kodba mafamsingda maipakna popi panbi thahandaba ngamkhre political activist sapam kanglaipal miteina sinnarakhiba marumarang sing adu haukiba March thada nongmaiban khulgi khunjasingda khusinnaduna ningthina thahanki mahimarong chumna Tharibra haiba khongchat ama political activist sapam kanglaipal miteina luchingduna lamlai mapari thawal luki luchingba singa loinana yangshin khongchat ama pangthokre yangshin khongchat atuda khunja singna maipakna mahimarong tharamba thengnaki amadi maipakpa ama oina nongmaiban khulna koliba nongmaijing chinggi saruk sing asida popi panbi amata tharamkhide nongmaiban khulgi khunja singgi pothok adu lockdown leiragasu lengakna home delivery gi ayaba piba maramna lamlai mapari thawal luki thomi singna leikai da leiba thomi singda yonthoki lamlai mapari thawal lupna political activist sapam kanglaipal meiteina lomi miyamgi khanduna lokhalakliba khongthang singbu miyamda thabak oina pangthoktuna utkhiba asimak lamlai maikegi miyamgi oinadi laibak phabani Chinna ngangbagi mahutta thabak oina utpa haibasi lamlai maikegi anoba khongthang ama oirakli makhatana lamlai mapari thawal lupna changselakpa khongthang singda miyamna mapungfana sawatpiyu haiki Popi thabagi mohta hena phaba vegetables sing mana masing tharaga productive foiba koi pothok shi haidana thagi bani du lockdown sina mar kanda hujik yonbum leitra ga su khunjajing gidi khunjajing gi oina di awabasi akoi gi magi mamal mangal loi haidana awaman mangal loi haidana akoi sigi ngasigi pothok sing je akoina mapung phana leibani makhata na su hujik hawaidra puthogada wali rajma puthogada wali Shimam Jingju Kunjajing in Amukta Yuningai later by the Leheloi. Jiribam district asida leiba Mahiri Loop MSU MSF Desham Amadi KSA na nauna semkiba COVID task force ki convener Rajib Maitaina hai matamasi ki tamthiraba laina laichat COVID-19 gi mi amaga sokna samnaba yadraba matam asida Jiribam da leiriba naha amadi halkayana leisabi tol da leiriba waterfall asida chakcha haijanaba thengnabadagi waterfall chatpa thingjin krek COVID task force na waterfall asibu chatpidanaba miyamda apil tarokli waterfall asida lakpa mioi singda mafam asi athing mathamle haiduna halanki Jiribam da leiriba praja khudingda yumda leinaba COVID task force na apil tarokli haina task force na thadorokpa pawamana hairi Jiribam district ki oina COVID laichat asida praja miyamgi pinaba lengakna pirakpa Prime Minister Garib Kalyan Anna Yojana PMGKAY gi tha ani gi cheng sing district asigi oina fair price of agent kuntraga nithoida cheng quinton lising awum sumna taraga mapal rom pikre ayamba dealer singna cheng sing lengakna piriba niyom sing ngaktuna yenthokna ki masigi Matangda Jiribamda leiriba district supply office CAPF and PD gi official KSS Mahesna Fongdorokpada Jiribam district asigi oina PMGKAY gi makhada me amadi June thagi mi amana cheng kg tara pinaba fair price of agent kuntraga nithoida yanthokre rice quota sing punna quinton lising ahum sumna tara mapal romni dealer agent kuntraga nithoi leibada agency kungani palda hana cheng Pithaki ngarang dealer anida piki aduga ngasina dealer agent aniamada piki hairaduna manung hanjina changbada problem leibadagi ni haina phongdokki amaromda haujik kinaraba anisuba COVID laichat maragasida All Manipur Working Journalists Union faubana yariba makai press meet
पाउ लौबा चेक्सिना अमदि यारिबा मखै प्रेस मीट तौदनबा वाफम फाउबा लेरिबा मरग असिदा मिचम प्रजा सिंगी दमक्ता प्राइम मिनिस्टर गरीब कल्याण अन्ना योजना PMGKAY स्कीम गी मखादा मे अमदि जुन था अनिगी मी अमदा चेंग किलोग्राम मंगा मंगा पीरिबा दु पिबीदे हाइबा पाउ अमा फंगबदगी जिरिबामदगी पाउमीगी टीम अमना जिरिबाम डिस्ट्रिक्ट का युमथंग नरिबा मनुंग हंजना लैबा नौना सेमखिबा फरजोल डिस्ट्रिक्ट के बंगाई रेंज के फाइलेंथंग हेंचुंगपुजीना चिंगबा विलेज सिंगदा मथोंग मरम खंगना पीफम थोकपा चेंग सिंग खुंजा सिंगदा फंगहौद्री मसीगी मतंगदा बंगाई रेंज की चेंग पीरिबा कॉन्ट्रैक्टर ओइबा क्वाकैथेलदगी प्रेमचंद कौबा कॉन्ट्रैक्टर असिगा मोबाइल फोन दा वरी सानबदा पीफम थोकपा चेंगी कोटा सिंग लोइना पीजकी हाइबा वाफमसु थमलखी हिरम असिगी मतंगदा हेंजोंगपुंजी के विलेज अथॉरिटी मेंबर हाइट थांगलोरना फोंदोरपदा आइगी युंगी चेंग केजी 13 हाइबा वाफम सिंग फोंदोरके हेंजोंगपुंजी की मुस्लिम विलेज के जनरल सेक्रेटरी MD अब्दुल खालिकना हाइखिबदा हंदा कोविड-19 के मरगसिदा गवर्नमेंट ना फ्रीदा मी अमदा चेंग केजी मंगा मंगा पीगदबा दो आइगी युंगी मी मंगा लैबगी चेंग केजी मंगा खक्ता पीबी हाइना पाउमी टीम मदुदा फोंदोरके फाइलेंथंग बाजार लैबे लालबेकिमना हाइखिबदा अखोइगी युंगी मी 13 लैबदा चेंग केजी 10 खक्ता पी आधार कार्ड लिंक तौद्रदी फंगलोय हाबसु हाइ अखोइदी खंगदे हाइना फोंदोरखी इंडिया गवर्नमेंट अमदी मणिपुर गवर्नमेंट ना कोविड-19 की अवाब चैथेंग फंगलबा प्रजा मियामदा मतेंग ओइना था अनि की हाइबगी मे अमसुंग जुन था की चेंग येनबदा कक्चिंग डिस्ट्रिक्ट की हियांगलम असेंबली कॉन्स्टिट्यूएंसी की वाथोक ओइरिबा सिगी मरुइबा मरमदी ACS की MLA अमदी मागी नॉमिनी ना अनऑथराइज्ड ओइबा एजेंसिंग दा चेंग सिनबा बोर्ड की दमकता येंगलगा मफम होंगदुना मी सिनबा सिंदुना चेंग येलहनबदगी थोकपने एजेंट होंगबा मफम होंगलबसो लेंगांग पीबा लाइरबगी चाकथोंग सुना पीरबदी कनानासु अथिंग थमलोय कोविड-19 पेंडेमिक की अनिसुबा वेबता वानरबा मियांगी चेंगदा करिगिदमकता वाना पीगदौरिबनो पीफम थोकते हियांगलम ACS दा चथरिबा थौंगसिंग असि कोविड-19 की चना कांगलोनसिंग थुगाइबनी अथुबदा मरि लेनेबसिंगना एक्शन लौदुना फंगफम थोकपा चेंग फंगहन बिनाबा अचुम्बा खोंथांग ओइगनी हाइना सेमाइजिंग ग्राम पंचायत की लेवल मल्टीपर्पज कोऑपरेटिव सोसाइटी लिमिटेड की चेरोलमना हाइरी नाकलमरोमदा हियांगलम एशिदा थोकलिबा चेंग की वाथोकसिंग मरि लेनेबा हायर अथॉरिटी ना ऑफिशियल ओइबा थाकता येंगसिननबा होनाबियो हाइना सेमाइजिंग खुनो यूथ क्लब की चेरोलमना अपील तौरकले चेरोलसना मखा तारिबदी इंडिया गवर्नमेंट अमदी स्टेट गवर्नमेंट ना मे अमदी जुन थागी ओइना नफसागी कार्ड पाइबा मियोइसिंग अमदी चाही मंगागी मथक्ता लैबा मियोइसिंगदा चेंग केजी मंगा मंगा पीगदबनी हाइना लाउथोकपा लैख्रबसु हियांगलम एसी की ओइनादी MLA अमदी MLA की नॉमिनी लोइनना एजेंसिंगना केजी अहुमोम खक पीबा असिना चौबा मरम अमा ओहेलगा असेंबली constituency asida chauna ungkhatnariba ase athubada loisinaba honabiyo covid-19 pandemic mari leinana pirakpa cheng niyamgi wangmada kg ahumom khakta piba haiba se tasengna soirabani haina su sengmaijing khuno youth club ke cherolasina phongdorakle साइक्लोन यास की मतंग प्राइम मिनिस्टर नरेंद्र मोदी ना मीटिंग तौदुना खनख्रे साइक्लोन ना थौखतबा थौदोकसिंग की मतंग PM मोदी दा पाउदम की NDRF की टीम चामसुमना तरुकना तौरिबा थबकसिंग की मतंग दा मीटिंग अदुदा खनखे वेस्ट बेंगोल अमसुंग ओडिशा दा BDRF की टीम निफु तरुक मथौ तौरिबनी अदुगा टीम सिंह अदुना स्टेट अनी अदुदा मियोय लिसिंग अमा हेना कनख्रे लंबीदगी तुसिलंबा इलेक्ट्रिक पोस्ट अमदी उ पानबी लिसिंग अनी चमंगा हेना लौथोख्रे साइक्लोन ना सोखलबा मफम सिंगदा पावर एंड टेलीकॉम सर्विसेस अमुक यहानख्रे सेंट्रल अमसुंग स्टेट अनी पुंदुना साइक्लोन यास थेंगनामिनरी हाइरी महाराष्ट्र दा कोविड-19 लाइचता ममा नत्रगना मपा अमदी ममा मपा पुन्ना लेखिदबदगी ममा मपा लेतबा अंगांग लिसिंगानी चानी मौद्रा लेरे हाइरी अंगांग लिसिंगानी चामगा मरिफु हुमदोइना ममा नत्रगना मपा लेखिद्रे अदुगा अंगांग चाम सुमना तरेतना ममा मपा अनिमक लेखिद्रे वुमेन एंड चाइल्ड डेवलपमेंट डिपार्टमेंट ना थादोरपा चेरोल की मतुंग इन्ना अंगांग चाम सुमना तरेत की मनुंगदगी 10 दी गवर्नमेंट की कस्टडी द लई गवर्नमेंट ना डिस्ट्रिक्ट कुंथ्रागा तरुक मक्ता
member tarana saba team task force semduna angang sing khangdoknaba hotnari hairi task force asina angang sing adugi leifam chafam sing arrange tawgani amadi adoption gi matang da su yengsingani loinana angang sing adu human trafficking gi khutta takhidanaba kupna yengsilli hairi aroibada marwei pau amuhanna pizari Prime Minister Narendra Modi na chair lauduna National Digital Health Mission gi progress ki matangda meeting ama pangthoktuna khanakre Chief Minister N Biren ngasi Home Isolation Management Mobile App launch tawkre Kakching AC gi ahanba oina Joint Task Force COVID-19 ngasi MLA M Rameshwarna hangdokre Loinana Social Worker Manjor Mangangna Chief Minister gi COVID-19 Relief Fund da mating pangkre ngasi damakta di mes PAODAM loisinjari myambu mohanna khurumjari